Kuki Amasung Meetei Loumising Nakal Nakal Suminnare Kanglupki irang asina maram oiraga haukiba chahi aniromgi matam asida Ching amasung Tampaki district singa tainaba mafamsingda Meitei amasung Kuki furup anigi mioisingna lau singu tauba yadana lakivado security gi ahenba forcing deploy taukivadagi Hauzik Kanglup anigi mioising Nakal Nakal da lau suminaba haurai Bisnupur district ki Hai Kenel da chahi hompurom suraba laumiyama Kuki militant sing nongmai kapsin dune attack tawrokraba matung Hai Kenel gi mathakta hauzik asi CRPF ki ahenba forcing deploy tauba haurai Masina maram oidaga Kanglup anigi mioising lau panaba haurai Kuki lalauba sing kivadagi masak maming takthongingdaba Kuki laumi amana phongdorokivada hauzik thogliba Kanglup ki irang asina makoida khamthengna awaba mayoknare adubu irang asi tamna hantarakle masina maram oiraga makoi lauphamsingda changdura hingnabagidamak lahu singu tauba haurai hanadagi hauna khul thangnana leiriba Meitei khunjasingnasu ningthina khangnaba ngaktane Meitei singna ikhoida attack tawrakloi haibagi thajaba lei adubu mitop singna tawrakadra haibagi akibadi lei Lauphamsingda Kanglup animaki mioising maningtamna lau singu tauba yanaba security protection mathau tai haike Sorada Khatna-Cheinabagi Thoudokta Thangna Yanbadagi Meeoi taruk Sokle Kakching police station gi manung chanba Sora kaithel manakta Khatna-Cheinabagi Thoudok amada Thangna Yanbadagi masil manaw ahum yauna Meeoi taruk asokapan nangle haire Thoudok thokpam amadi police tagi phangba pawgi matunginna ngarang numidang waidam pung 5 minute 30 rom tarakpada Khatna-Cheinabagi Thoudok adu thokibani haire Thoudok adu da soklaba mioising adudi Sora ching wangbadagi makak mayum amar chahi 19 apokpa MK khamba loinana amargi manaw nupa MK Akbar chahi 13 amasung MK Asif chahi 13 ne atopa nakalamagi asokpa sing aduna Sora mamang Leikhide MD Anas Khan chahi 13 apokpa MD Boyai amadi Anas Khan gi apokpa M Iboyai chahi 95 amasung Sora wang Leikhide MD Mustakim chahi 10 ne ngarang thokiba Thoudok adugi mamangda Khatna-Cheinabagi Thoudok leikhrai Thoudok thokpam da police ki team changsin irang adu laksin ki haire Ranjit ki Layengda ASEAN hospital gi doctor amade Atei staff singi Maikeidagi Awatpa Amatta Leikhide Robert Moirang them Ranjit ki Layengda hospital amadi masigi doctor amade Atei staff singi Maikeidagi Awatpa Amatta Leikhide Haina ASEAN hospital gi assistant general manager Wangkhairakpam Robert na phongdorokle wafam asi ngasi hospital asida pangthokiba pawgi mifam amada Robert na phongdokibane mahakna makhata na pawmi singda phongdokibade tha asigi kunmari da lambi gi khudong thiba ma thokhibadagi hospital asida numidang pung 12 aduai da pukhalakibane mahak pukhalakpa matamda mangonda alcohol gi influence leikhe tungda test mayam ama tawraba matungda mahaki intestine asi hore khangbadagi tang 15 da operation tawkhe operation tawdringaida mangonda leigadaba khudong thiba mayam adu imung manunggi mioisingda su khangankhe loinana July 15 da Ranjit ki phibam phasilaktavadagi kanbangamdana leikhidavane mahak leikhidavada imung manunggi awabadasu hospital asina saruk yare adubu hiram asiga mari leinana kanagumba matana hospital asigi mingchat thiba yaba thawongdi tawbiganu hainasu Robert na appeal tawrakle Kuki Luchingbasingi Maming Thollaga Lambi Semba Yaroi Haina Nagasingna Lambi Thingli Nagagi ngamkhai manungda Kuki underground Luchingbasingi Maming lawduna Lambi gi ming thonba yaroi haiba demand tawraduna Foothills Naga Coordination Committee FNCC gi midyeng makhada chatharakba lambi thingbagi khongjang numit 10 sujinkhre masina maram oiraga Kuki furup ki mioi kangbu khamthengna awaba mayoknare ngasisu Nagasingna namna taba chingkhong chingya singda lambi thingduna Kuki singi mamingda lamgi maming thonba yaroi Nagagi area manungda sugi kem thamba yaroi haiba kholaw sing lauduna lambi thingbagi khongjang changsinkhe Khoisauna raba Naga nupi kharana pawmi singda hai lambi thingbagi khongjang asi Kuki singna taliba demand handoktriba phawba amasung Naga ki lamkhai manungda makhoina tongning ba tawriba sitoktriba phawba chathagi gani haire Pandam phangbadagi operation sindur lepkhibane Rajnath Singh political amadi military gi oiba Pandam phangbadagi operation sindur lepkhibani haina Union Defense Minister Rajnath Singh ana ngasi parliament ta phongdokhrei kanagumba matana operation lepnaba pressure pirakpa leite haina palladuna mahakna hai Operation Sindur Sathaduna terrorist singi kem kaya amangata thogalaba matungda Pakistan me 10 da maithire haiba yajabagi mawongda ceasefire tawbagi wafam hogdorokhibane India gi oinadi operation adu matam pumbagi oina lepa leite matang matamgi matungina makhata na operation chathanaba sem saduna lei India gi Maikeida matik chaba air defense system counter drone system amasung electronic equipment leiba maramna Pakistan attack chathanaba honarakpada mai pakpa ngamkhidabani hainasu minister na phongdokhe House animakto opposition na charang na bathogalakpadagi mifam yaithokpa takhe